Isin inaw IT road ba leba pumnamakta ipa apu ibil pabu isugigmingda kujumjari masigi thodok hainingde ba very sad new haise mayamna su Facebook loina ujarani oirgase ekhoigi area da santi lehanse haibisi hanadegi haibini ngasi phawba santi oina lae adumak thodok di leite adubo houjik su aina haijening mani ai ngasai su photo khara post taurak bikhre ekhoigi former MBC General Secretary pu visit lo ma masamak yauna pastor ani most gospel popular YouTuber amasu yaure paugolen haibanu pasi nahagani hojik ahangrok gi ekoi IT road gi tuilang area gi mana kano yingsin bani baptist gi se adu hoi taisin number 1 ate adu kuki khun marakta haiba tare si emboss thok pasi puri brand ke sitlo yauna hen nungai te ba ma si puri brand ke sitlo se magi mama si lengmai zelengrong naga so oiram bani oirega se masi gi magi numitti lakchare aina naga ne taisin banate meitei ne taisin banate adu asigum basi thokhan basi mi oibegi pin deba ekhoina phongdok chabawani ekhoi IT road da so asigum basi thokhaloi se haibse ngasi so pathana tokse adubu ekhoina public na so devils asigumba satan lake haide ekhoina thingba khotpa tawdo buse ekhoigi khudda su lei haibisi haijeningi mamange gi 94 se forgive and forget so tawrese yare adubu litan de kisu hora isin naw tangkui koiga kuki koi hatna ba hora masi phawba leptanu na ngarang nahan so molnoi se mai thare adom gi su thai adom su thai adum toina leibasi nungaite haina ekoi IT road kupsi use tawrega haijaba wane aina challenge tawbusu nate revenge tawge haibusu nate nadi nai sumai mi oiba ma sumai punsi lo haibasi itinna na hayo IT road khak nate asum mi si hatna bagi pokra ekoi bisu Manipur si loi re pum loi re adabu isole ko pathna tokse ai basi haijabune ai ngasi laman khumge adubu eigi wasak wahai sida taning de bolai re please forgive me excuse to be adu yam isor gi manai nu pa revenge case lo hogi su kuki da kwai di koina hindi da hai je mana hawa isor gi maram da yam na khangba doctor revenge oi bi yare aina haibisi lan na lobi gino ekoi etia area da sumai thok haloi se atai gi area da su thok haloi se hai ni ni oiba amasi ba haibisi nungai te bone ichine naw lengmai naga hayo tangkul naga hayo kuki hayo yaringai prabhu isu thajaba mi khaktane adubu mi haibisi isor na simba khaktane sumai tawroi se haibisi loina pamjabane adubu area gi khutta lei area gi public gi khutta lei tawroi se please kana gon haron sange control to biyo sa hat pire thokro ai khoi dum lei jare ga yo adubu last ta haijening bisi khun da kana gi khun oire ga kana gumba ngaw sin no yu ngaw ba khot pa law ba aduga bai kan na thoba gumba lei ga so kana excuse to bi se moi da mai cha khaloi se haining bane angang khoi se uji control to bangam de khoi sa gi khun se da yam control to se haijening no.
asigumna kuki gi koigi miyoi se asigumna makoigi marakta nungsibagi wangang nungsibagi wahi kokpibagi wahi leirakpa taragadi Manipur da lan se soidana loisilagani aina khalleba ko aikoina kanagumba amabu hatpagi aikoida itikti leitabani ko mem adubu ngasi Manipur da yengbiyoba hatoknaribase ishorgi mityengdadi maramdi ishorna aikoi sembibani aikoi amana miyoiba semba ngamde aikoina aikoi semba ngamrane aikoi icha phawbada aikoina semba nate pokpada su siraga polakpa mayam yawi angang poktaba su mayam ama yawi matei manau oiraba matungda adubu pibibadu ishorgini ko aduna ishorna pibirakpa sembirakpa hakchang ishorna sembirakpa thawai soul adubu aikoina hatokpa yade aikoi maitei oigera kuki oigera naga oigera miyoiba amagi wakhanda yengjaragadi nungaiti natra mayam Holy Bible na yam nungsiba wahay ama hay maddi mi singna atopa mi singna nangonda tawhaningba adu nangna mingonda tawhay adugi matamduda khatnaroi mina ingonda thina ngangba nungaite mina ingonda sawba nungaite ingonda phuba natragasu ingonda hatpa nungaite dana thina ngangba karem kathaina basu nungaite aina su tawruno haibani ishorna hairise thina ngangba akampet migi maral mathum pamba huranba namja namtheknaba phattaba adu launam tauba oidaba aranba sakhi piba se kristana yadaba ngaktani ko aduna aikoina mi amana nangonda tawhaningba do nangna dum tawbiro aduna ingthaba laknabagi damakta ishorda haijabaga loinana ishorda haijaraga khata yaroi maramdi ishordo aikoigi nungda leiba Bible na haidra aidi miyebagi khutna saba sangda ai leite adubu aidi miyebani khoigi nungda lei hariba ishorna aikoida achumaran khangnaba thamoi se pibibani wakhal pibibani aduna ngasai na haidok chakibado aina wa ama ngangaga aina thabak ama tawraga mingonda langadaba mingonda shawgadaba mingonda yetkadaba mingonda phattaba oigadaba oiragadi tawbigano mina nangonda tawhaningba adu nangna su taw matamdugo te ingthaba lakani bako aina sawraga aina mingonda khanaba hawraga aina phattaba tawraga mana sawrakpa matamda koknarasi hairaga yaroi aingondagi hauminaseba fabase ai machin thiba ngangoi aingondai fattaba tawroi ai migi lam karigi pamdoi noi pamoi ai ishorgi lambida chatke ai taibang pan base kharani gitani mitki mamangda leikhidriba shiriba mising ase kaya ni taibang pan bada hatok page khogi right leite any mi ama shiraga su mioi bani magi matu macha magi nupi angang sing mama pa machin manau leiribani aduna mi haloisi mi kansi haibagi wakhal leirakpa matamda ingthaba lamdam oidoini bako aduna kuki gi mioi sigi wahai tajaba matamda mayam nungaite miyoiba moina adugumna aikoi maitai sune maitai gi miyoi kayama leikidaba matamda aikoi su loina kappani ingthaba lamdamdo aingondagi hana adomdagi hana yengbiriba adomdagi hana haurakpa oirasanu aduga haurasi ingthabase aingondagi hana fabase haurasi kokpiba ngakpiba thawjanbiba se haurasi aduga mingonda landaba haurasi landaba ko haidi nangi lamdo aigi lamni aina haidaba aina yadaba thabak tawdaba hingnabagi damakta humang mamalna paisa sel tanba ishorgi wahido ishorgi wahi se aikoiga da leise adum ingthaba lakani aduga lan tawnabase ishorna pamdeni mayam lan tawnaraga leibase ishorna harawdeba ko mai chaklakpa matamda mai muthatpase mai chaklakpa yumama mai chaklakpa matamdane afaba mi ama lagadi kaidawni maido ising haijalloidra nungsidaba mi ama lagadi kaidawni yumdo mai chakpado yenga leidoineba natraga sumana thaw haijanbasu yai petrol ka hetna chakhinaba yena nungsidaba lagadi ado Prabhu Jesu di nungsibagi mapuni nane maitaina leitragasu nagana leitragasu kukina leitragasu Prabhu Jesu na di nungaiteba chap manai magi mafamda ngonda maral siraroisi migi thamoi nanaba mingonda sawba tawraroisi aikoina iramdamse aikoina adomna yengbiribasingna ingthaba
purakminarasi mayam video se ina phangnajaba matamda adum aina semjebani aina haijabasida adomda kari faubi haibado comment tawbiramo long live Manipur aduga kuki gi miyoi singda haijeningbadi Manipur se iramda Manipur se akhoi mayam gini haina akhoi jokhat laga thaminasi thugai bagi natabada yokhat minasi